Waithou Patta Asiba Hakchang ama Leire makhataba pau ngaiminasi Myanmar junta army gi bomb gi nongda KNAB amadi PDF kaya lepraitana sire awaba nangle hairi ikauda maitegi khun mai thabada yaubani haidana miyoi kharagi maming Kangpokpi police saikhunna FIR palga leirabani FIR palibaduda mai thaba yaurba kuki leader amatagi maming yaude sukyaw yaudaba yumda sumlai zaba lairi kasu kaya haitaba ngang kharana oina FIR duda panbani mama mapa kuki nupi kharna amang sai FIR pan matamda Kangpokpi SP unaduna complaint tawbadi leikre hauzik pawbe FIR sukakdri kesola khodri crime da senaba mi phabasu leitri case adugi ayo muslim SI amana pairi bani hayangwai case la khulak matamda aseng ba haidok nakhigani maramdi FIR pan bada yauri bangang sing mama mapa police ta complaint tawbu chatpasing aduna kana ikauda maitei yum thaba chatli haiba loina khangani aduna ikauda maitei yum thaba da senaba loina kakhulakigani chenpham lairoi thoina waru ningai oide haina idun thoge maikaidegi fongdorokli ngasi juntana ya strike tawbada chenkoki refugee loina question sana rehe Kangpokpi dagi CC pur phawbal lambi Kangpokpi gi koki singna kanna semi army officer amana Masagi Nupi Hatkhre Manipur cyber port na lupa karor kunmanga hena manghankre tongan ba mafam kaya da operation chathaduna khulai kaya marom phagat pangang frei KCPPWG ki requit tawbada senabani haibani fare Brahma da thawbani huroi singa khutsolabada thawaina pontha pikre rest in peace thawba sing ingna singna lairamle da mapugi lekonda leiba oresanu